Maidingu Gambir Singh Laikidabagi Chama Maripumapan Suba Kumon Thorum Ngarang Langthabalda Laiba Mahaki Ningsing Kubamda State Archaeology Department of Art and Culture na Sinduna Pangtokre Amaromda United People's Front UPF nasu numit asi Mahusagum Purupki Masoi Tarurabasing Nahongna Punsinba numit National Reconsolidation Day haina Pangtokre Chahi taret khuntakpa hariba puwari amamba tangkak asi karidagi thokibano haina hangatna yengluragadi Maidingu Bhagat Chandra na nonga khrabada mahaki masa singi marakta ningthau khubam munabagi lal toina thoki maru oina ningthau marjit na awagi mateng lauraga mayambung chorjitpu maithiba piduna manipurgi ningthau oiraba matungda awa ningthaugi mafamda hana haidokkiba wa ngaktabadagi awa ningthau bagi dwana mahaki general mahabandulana lusingba achaubu lami tengol ama tharaktuna manipurbu awana khudum chanki Ningthau masa makhaina kasarda lanjenduna laikhraga Manipurna khuntak lanchi hauki Gambir Singhbu mahakna laikhidaba numit asida nahongnana ningsingnarakpagi maramdi Chahi taret khuntakpada awana Manipuri chingmi tami phurp asibu pumut muthatnaba ot nairabada maidingo asigi mathongna marok singtana Manipuri amadi kasari chamngana semba British na sel amasung khulai su puthoklaga lanmi ki training supiba Manipur lebi kauba lanmi tengolama mahaki manau awangamba nursing loinana kumjali sing machanipan kunmari da semgatuna Manipur gi awabu tanthokpada mapungoiba thodang laukibadagini Chahi taret khuntakpagi matamda Manipur gi apunba mising saruk ahum thokpagi amadi ningthau marjit ka loinana kasarda lanjen ki Miyoi kaya Manipur wangmugi mafam kaya da lanjan ki masing yamlaba miyoi kaya na Manipur gi nongchup sing chang da changjapam lauki miyoi lising kaya buna lanpha oina Burma da puki masina maram oiduna Imphal tampakta miyoi lising tararom natraga yum lising anirom da ngai hoki Chahi taret khuntakpa manung da thokiba awagi miyot minai gi thodok sing RB Pemberton gi report ta marang kaina palli Asigumba Manipur puwari ki chiraba tanja asidani Ningthem Hera Chandrana kumja lising machanipan kunda chingdagi Manipur tampakta kumtharaktuna chingmi tamigi apunba garila khutpu sengwatlaga awaga lanthengna kiba ngasigi mirolasina Chahi taret khuntakpabu hek ningsingnariba makhai Maidingu Gambir Singh amasung Narsingha gi loinana makhoi anina sengwa charkiba Manipur lebigi lanmi chawnga daku ningthau harigana hena khangnakiba Ningthemcha Hera Chandra amasung mahaka nakna loinaduna awabu Manipur gi tanthoknaba lanthengda achobu thodang lominakiba angum subanat akoijum khamba elangba amu mayengba sham Moirang Themba Labanga Loinana Ningtam Lal Adu the Saruk Yakiba Madi Thawai Katkiba Puari the Lachan Hodraba Singmi Tami Isil Inau Sing Adubusu Kak Kautok Lamba Yaroi Asumna Hera Chandrana Garila Lantengna Awabu Mayuk Naringai Nakal Amoromdana Gambir Singamasung Nursingna Manipur Lebi Puduna Laklaga Awabu Niti Turen Wangma Lana Taktoki Lan Pamasida Gambir Singna Lokiba Todang Adubu Sing Taraduna Captain Grana Hirame Lansida Mahakna Sisna Kiblok Sing Wakalamasung Tabak Singasina Aikoina Hana Kalamba Mahaki Maram Setki Tajaba Singadu Chummi Haiba Takle Aduga Topki Mateng Yaudana Matona Sisinaraga Mapangan Kalaba Yaknabana Lanban Chaduna Leram Laba Lambu Tugai Basidi Mahaki matik chaba madi mapangan kanbagi khudam amani aduga mahaki matungda lakadaba singasu achobu khudam amani Pemberton nasu Gambir Singh maramda asumna haiki handaki lan asida mai pakli basiga chobu maramdi Gambir Singh mathongna khangba kanba madi hai singbanani matang asida thoidokna ningsingningai oibadi manglam chattagi hona Manipur puwari gi tangkak kayada lebak siga awaga lan tawnaduna talai Maidingu Bhagat Chandra gi haktak kumlesing machatr umpumanga da awana Manipur da landaraktuna kang khong chairabada Maidingu na kasar da lanjelaga mafamdudagi amuk ahong gi lanmi puduna kumjalising machatr umputaretta Manipur gi awa tanthokna lakpagi lambida barak turen mapan khundaramba chingmi singna Bhagat Chandra bu chaung tengbangki Chahi taret khuntakpa haktak tasu Hera Chandrana mahaki singi lotphamdagi tampakta kumtharaktuna awaga lanthengnanaba garila khutpu sembada chingmi singa chogu mateng yawi habasidi kakpa yararoidaba Manipur puwari ni Maidingu Gambir Singh Laikhidabagi Thoromasida Mahakna Sengwat Chakiba Maming Matha Khanglaba Manipur Lebigi Lanmi Chawnga Hera Chandra ga nakna loina kiba makhoi manga loinana lantheng kayada iraiba kidam thawai katkraba aikoina sak khangba ngamhaudraba athoba singisu ningsing kubam sengwatuna makhoi busu ikai khumnarabadi Thoromasi hena mapung phab oigani Chahi khuding January 8 bu Chahi taret khuntakpa ningsing numit natraga Purupki Masoi Taruraba Singh Amuk Hana Punchinaba Numit Haina Ningsing Narakpasida Maidingo Gambir Singh na Nonga Kiba Numit January 8 asida Pangthok Narakpagi Wakalo Namadi Nungi Wapham Karino Thirurabadi Pungning Nungsiningai ni
ब्रिटिश की थौसिलदगी ट्रीटी ऑफ यंदाबुगी मतुंग इन्ना मणिपुर की ओइजरंबा कयांपोक लमजाउ नत्रगा कबो तंपाकपु बर्मा पिथोखिबा नुमित कुमजा लिसिंग मचनिपान कुंथ्रा मरीगी जनवरी 9 असिदनी थमोई काइबदगी मैदिंगु गंभीर सिंह नोंगाखिबा मणिपुर पुवारी ने इसेल लेप्त्री मखैदी सही तरेत खुंताकपदा कांखुल मुटके तौरुरबा मणिपुरी फुरुप कनबिदुना लेबाकसिबु नहोंगना सेंगुट पिरंबा मैदिंगु गंभीर सिंह अमसुंग मागी थबक सिंहबु चिंगमी तमी खुदिंगमकना काउथोकफम थोकते लोइनना चही तरेत खुंताकपा हक्तकता मणिपुर माइथिबा नंखिबदसु मतमदुगी निंगथौ मसा मसेलगी मरक्ता लिंगजन मानदबा खाइबुंग तानबदगी येकनबना खुदोंग चाबा लौखिबनी अमसुंग कुमजा लिसिंग मचनिपान मरफुतरा माथोइदा मणिपुरबु ब्रिटिश न लोइचनखिबदसु हाइरिबा मरम असिमक्तदगिनी अखोइ मसेल पुक्चल तिनदबदगी खुदोंग चाबा लौदुना मिरैबाकना थेंखांग कयादा इरैबाकी निंगतम पुवारीगी इसेल खक्लुरबसु चिंगमी तमी अनि पुनसिनदुना खोंगफम अमतदा लेपमिनबा मिकुपतुदा लैबाकी निंगतम पुवारीगी इसेल येकनबना मरक थटपा ngambadi लाइरदना हानदगी हेना साफु कन्ना इथक इराव खोलगलोइना चेंथबा ngam ki हाइबसिमदी सही तरेत खुंताक ningsingbana चिंगबुरोइ तंबुरोइ सिंगदा पीबा ningsing पाउजेल ओइहौरनी।